Hello. Masih sekarang dari GP men dole messenger riba sigumlaga Warren Jet ada tinda riba sigumlaga yamna peaceful riba rum mesida rum da mereka asliya lagu riba lagu satrana rol khapuna makna sarja biolo na sigumlaga Masigi imay na isinalato na pagkama siya sosok TV ay na sarang dabut dito women belak kinakay dito meron na tagsyanjari kasi ako na lakchiri ba renisi kasi masalat humal ka ba sigul ba Kulay si Dudu kan tabraga misasi mutat kadage amadi misasi marufang na mutat kadage haba timadu da ngasi maindol sing chijan sing na lakchiri ba rin sibu ganda mereka isna amadi mapung tuhan buo haina ganda ni buti women dialog ki magi devi nalakchiri Kasi na yung tagan na ini kasi ilang dagdag kaya siguro imay daw sing nalayog ibat hodang na si nakayas na lagir ba nasana tumal ba nakayas ba asigum laba patra ba nasa si mutat ba de hadi di asada satharag ba asigum laba rini sida ilang dagdag kaya sida lagir ba kaita na langkot na Masih bicara barang masih yang sendiri nama Tuhan dia madi sejak pun dia hanya sendiri situ women bolak pun ada di meluksiri menelun na hayang mungkin itu wanita ini tanda sungsung nama sendiri mata community hall na Warren Jet amadi Royal Women and Prevention of Drug Abuse Cyber Timber Program ko pangtok sekretary hari buat program masih disu dan Amerika setelah gurba halaman imajal satrana rol kuaitara nama tamsana nengkut perpuna sarva dia mati matang kan dia haina sinjalan gurba secondary GP women development itu malam mata gurba lalu nama agak lakcari ba Merah Iraniasi masih bisa teman laba dan dari kasih dulu bisa di pusat asal marufan menutup tuna masih juga lebih banyak nasi masih kandang ada di asada masih di iman dan singa sina satari bahasa imla masih laba yang lepas pun berani sibu dan mereka sudah lebih kuaitara na untuk tuna Sarabia madi mapung kan dia haina jangan dari GP yang balak ki madi devi melapsuri masih lakcari da relisi jangan dari GP dia ba apunda relia dini masih relisi na dan mereka sibu haira yang nafat terwani sa ada pusat asih Mutat nagabi ahan ba kung tama dini masida ilang Amerika sida lagir bukhaitara na sijak pibiyo amadi asidin laga nisa asidu mutat kidina asidu kunai sidagi marufan na mutat laga hagalagi ba na asing asidu hagalambida tunagabi kung tama di mayamsu sungsusu dina sarabya buhay na Masih sendiri ba dalam dagi buku women balak tu nak dagi melapcari lena na ayam mencuri wanita awam tanda susu benamat dalam dagi mata community hall na Warren Jet
and role of women on prevention of drug abuse haiba thimna program amu khakhtang pangthokjagadi hairiba program asidasu lamdam America asida laguriba alaman imada satranaron khwaitaran matamsan linthok puraktuna sarabyabiyo amadi mapung phanbiyo haina changamdabi women development activity melon pangjari matang se waron draki ko draki ma yakare lima sam da be shinja bane dukin masigi nisada lachuraba nisana thamalbaba adugumlaba phatraba pusatadu sangamdabi khunnasidagi muthattaba yadi hairiba pusadasi hogalagliba nahasing asida changanba yadi haibugi wakulonda masi changandabi jipigi aba Imayan singna lakchariba asigumlaba yamna peaceful rally asida Randa America asida ju lagurba khwaitana lengkok puraktuna asigumlaba rally asidu sarabyadiyo amadi mukung phandiyo haina asigi asigumlaba rally asidu sinjariba organizing committee ge maike devi melagna pawjari Masih lakchari rally si waran haiba thimmajuga ni asigu lepo dudi rally si juga asigu lagani sa asigu muthanna debu pareng gamda ani hatu tho pareng ani kungkang asiga ilam da mereka asigu lebiri ba kwaipun namna sarigya didila mai du chamma mai do duga pareng ani hata ni sa asigu muthapada adom adom si singso sugan mat pareng ani hata ani sinjariba sangamdabi GP women development activity manager matang se koi gi waron drak hai tare manipur gi chief minister pabung birena cha thadar le koi waron drak ki mayokta habidi drak ki mayokta hai tare koi gi khunna sida gi drak muthala si haba themda drak karba tau biriba amadi drak muthala si haba drak chari be chil naw sing de gi koi drak asi muthala bagi namakta khunna sida muthala bagi koi kaino tau bane Mera rally ima IBN sing thopira ga mera rally ma khunda samda bi khunda satne haju ko ina mai yar bo lare lao tam lao line do ani to to line ani line do ani to to ba Masih mandang sing nalaguri bathodang asing masih sigum lawa na singna yamna phatraba sigum lawa nisada laichuraba merkada budagu talhudaga yade wang sing magan ba yade bugo khalonda tajriba sigum lawa rally asibu landamana ka astalaguri ba khaitarana sujak bidagu haina masih sinjariba organizing committee bi mate debu Malipsuru ya da ke myau ti da athai yaw ro mani lo thok he lo thok Noina na Basigu chachariba tim Relisiga marilena na slogan mo khaktang lauminasi mayamna aina lagjaragi ba sigum laga slogan asida muthal asi aido okumadu tibirakani abugu thajaba thamjari mayam live shot to bio Basigu chachariba relisiga marilena na slogan mo khaktang mayam puna lauminasi hang lawagli ba waya dida Masigi rally latur banyamna muthalasi aiba wayadu okum pubiro sagam davida nisa muthalase sagam davida nisa muthalase sagam davida nisa thank you lona masigi lecture ba rally si sagam davida dia pulma
ꯁꯪꯒꯝꯗꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯍꯥꯏꯕ ꯗ꯭ꯔꯒ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯃꯨꯊꯠꯇꯕ ꯌꯥꯗꯦ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯑꯁꯤꯗ ꯂꯥꯏꯆꯨꯈꯤꯒꯗꯕꯗꯒꯤ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯆꯠꯆꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯔꯦꯂꯤ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯦꯔꯤꯀꯥꯁꯤꯗ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯂꯧꯊꯣꯛꯄꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯂꯥꯛꯆꯔꯤꯕ ꯔꯦꯂꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯃꯗꯤ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯁꯤꯟꯖꯔꯤꯕ ꯁꯦꯀꯦꯟꯗꯔꯤ ꯖꯤꯄꯤ ꯋꯨꯃꯦꯟ ꯗꯦꯚꯂꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯪꯒꯝꯗꯒꯤ ꯍꯥꯏꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯆꯥꯕ ꯌꯣꯟꯕ ꯑꯃꯗꯤ ꯂꯩꯕ ꯂꯥꯛꯄ ꯄꯨꯝꯅꯃꯛ ꯊꯤꯡꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯂꯥꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯔꯦꯂꯤ ꯑꯁꯤꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯄꯤꯅꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯪꯒꯝꯗꯒꯤ ꯍꯥꯏꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯑꯃ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯨꯊꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤꯕ ꯅꯤꯁꯥꯁꯤ ꯃꯨꯊꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯃꯁꯤꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯃꯥꯡꯕ ꯑꯣꯏꯔꯛꯀꯗꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯅꯤꯁꯥ ꯑꯁꯤ ꯃꯨꯊꯠꯄꯗ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯊꯧꯗꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯉꯁꯤꯒꯤ ꯆꯠꯆꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯆꯔꯤꯕ ꯔꯦꯂꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯁꯤꯟꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯌꯦꯡ ꯇꯥꯡ 29 ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗꯒꯤ ꯆꯞ ꯆꯥꯅ ꯁꯪꯒꯝꯗꯒꯤ ꯃꯊꯛ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ and role of women on prevention of drug abuse haiba thimda program amakak pangthokjagdori hariba program asida iramdam America asida labiriba khwai tarana matam chana langthokpiraktuna hariba nisha asibu thimba amadi manghanbada isa-isasu sarug yabiduna achauba thordang laubiyo amadi program asibu mapung phahanbiyo haina sangamdagi GP Women Development Academy Melam Napolgari Laksuriba Sidumlaga Yamna Chumlaga Rani Sidithimbe Warendra everything Nisadi na Thailand everything Asigumlaga Hagalagliba Nahasingna Nisa haiba Yamna Phatraba Asigumlaga Kusat asida Laithuthibuna Mangkhigadabadabu Kalamutaba Yade Nisa haiba Asimatataba Yade Hamudu Pandanda Masigi Sinjariba Asigumlaga Yamna Chinglamlaga Rani Asida Yamna Nuvata Asila Guraba Kwaitarana Hujur Lakchariba Rani Asida Isa-isa Sarug Yabiduna Asigumlaga Yamna Phatraba Nisa Asimatataba Damsu Sawat Hawang Laguyo Haina Masigi Sinjariba Sangamdagi GP Women Development Academy Nalukchari Lona Hayang Tangkun Nanupan Tingkong Gutung Wali Tao Matandagi Suksesay na naman Sangamdagi Matat Community Hall na War on Drug and Role of Women on Prevention of Drug Abuse Haiba Thimda Program Makhaktang Pangthokjagdori Haiba Program asidasu Iramdam America asida labirba halaman imaibe satranaro khwai punamakna sarug yabiduna sigumlaba yamna phatraba nisa haiba pot asi thimbada adamsu sarug yabiyo amadi program asibu mapung phanbiyo haina sinja langjaribasinga maikaidagi nalapna paujenjari Jai Ma'am, live se share am to view ma'am.
ꯂꯣꯏꯅꯅ ꯁ꯭ꯂꯣꯒꯥꯟ ꯑꯃꯈꯛꯇꯪ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯆꯠꯊꯔꯤꯕ ꯔꯦꯂꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯎꯖꯒꯗꯧꯔꯤꯕ ꯁ꯭ꯂꯣꯒꯥꯟ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯔꯦ ꯉꯁꯤ ꯑꯩꯅ ꯂꯧꯖꯔꯛꯀꯗꯧꯔꯤꯕ ꯁ꯭ꯂꯣꯒꯥꯟ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯤꯡꯂꯁꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕꯤꯔꯛꯎ ꯑꯩ ꯁ꯭ꯂꯣꯒꯥꯟ ꯂꯧꯖꯔꯛꯂꯒꯦ ꯆꯉꯝꯗꯕꯤꯗꯒꯤ ꯅꯤꯁꯥ ꯃꯨꯊꯠꯂꯁꯦ ꯆꯉꯝꯗꯕꯤꯗꯒꯤ ꯅꯤꯁꯥ ꯃꯨꯊꯠꯂꯁꯦ ꯆꯉꯝꯗꯕꯤ ꯅꯤꯁꯥ ꯃꯨꯊꯠꯂꯁꯦ ꯆꯉꯝꯗꯕꯤꯗꯒꯤ ꯅꯤꯁꯥ ꯃꯨꯊꯠꯂꯁꯦ ꯂꯣꯏꯅꯅ ꯆꯉꯝꯗꯕꯤ ꯍꯥꯏꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯌꯣꯜꯂꯝꯕ ꯆꯥꯔꯝꯕ ꯑꯃꯗꯤ ꯂꯩꯕ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯂꯦꯞꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯦꯞꯄꯤꯗꯕ ꯇꯥꯔꯒꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯤꯕ ꯀ꯭ꯂꯕ ꯃꯔꯤ ꯂꯣꯏꯅꯅ ꯎꯃꯥ ꯕꯣꯗꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯟꯖꯔꯤꯕ ꯆꯉꯝꯗꯕꯤ ꯖꯤꯄꯤ ꯋꯨꯃꯦꯟ ꯕꯦꯂꯦꯐ ꯃꯩꯔꯥꯄꯥꯏꯕꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯖꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛ ꯑꯦꯛꯁꯟ ꯇꯧꯖꯔꯒꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯟ ꯑꯁꯤꯗ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅꯤꯁꯥ ꯌꯣꯜꯂꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯂꯣꯏꯅꯅ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯟꯇꯔꯗ ꯊꯝꯕ ꯍꯥꯏꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯆꯔꯒꯅꯤ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯌꯥꯝꯅ ꯆꯥꯎꯕ ꯗ꯭ꯔꯒꯀꯤ ꯌꯣꯟꯕꯒꯤ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯂꯤꯒꯤ ꯑꯣꯏꯕ ꯃꯇꯨꯡ ꯂꯩꯗꯨꯅ ꯍꯥꯠꯄ ꯆꯩꯔꯥꯛ ꯄꯤꯍꯟꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯂꯛꯄ ꯌꯥꯕꯒꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯁꯥ ꯌꯣꯟꯕ ꯆꯥꯕ ꯑꯃꯗꯤ ꯂꯩꯕ ꯂꯥꯛꯄ ꯄꯨꯝꯅꯃꯛ ꯂꯦꯞꯄꯤꯒꯗꯕꯅꯤ ꯑꯩꯅ ꯃꯌꯥꯝꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯁꯦ ꯆꯉꯝꯗꯕꯤ ꯃꯈꯥꯗꯒꯤ ꯍꯥꯏꯕꯗꯤ ꯌꯥꯝꯕꯦꯝ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯔꯦꯂꯤꯁꯦ ꯑꯗꯨꯒ ꯆꯉꯝꯗꯕꯤ ꯃꯊꯛ ꯃꯤꯡꯈꯣꯡ ꯕꯖꯥꯔ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯠꯂꯛꯀꯅꯤ ꯔꯦꯂꯤꯁꯦ ꯑꯗꯨꯒ ꯆꯉꯝꯗꯕꯤ ꯃꯈꯥ ꯐꯥꯎꯕ ꯑꯃ ꯍꯜꯂ ꯂꯥꯛꯀꯅꯤ ꯂꯥꯛꯆꯔꯤꯕ ꯋꯥꯔꯣꯟ ꯗ꯭ꯔꯒ ꯍꯥꯏꯕ ꯊꯤꯝꯗ ꯑꯗꯨꯅ ꯆꯠꯆꯔꯤꯕ ꯃꯌꯥꯝꯅ ꯑꯁꯤꯒꯨꯝꯂꯕ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟ ꯑꯁꯤꯗꯒꯤ ꯆꯉꯝꯗꯕꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯗ꯭ꯔꯒ ꯑꯁꯤ ꯃꯔꯨ ꯚꯥꯏ ꯐꯪꯅ ꯇꯔꯥꯅ ꯃꯨꯊꯠꯂꯁꯤ ꯍꯥꯏꯕ ꯂꯧꯊꯣꯛ ꯊꯤꯝꯁꯤ ꯄꯤꯔꯛꯇꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯂꯥꯛꯆꯔꯤꯕ ꯔꯦꯂꯤ ꯇꯧꯕꯤꯌꯨ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯗ꯭ꯔꯒꯀꯤ ꯑꯁꯤꯒꯨꯝꯂꯕ ꯃꯥꯌꯣꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯟꯖꯔꯤꯕ ꯐꯠꯇꯕ ꯔꯦꯂꯤ ꯅꯤꯁꯥ ꯑꯁꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯚꯁꯦ ꯃꯨꯊꯠꯄꯗ ꯑꯗꯣꯝꯁꯨ ꯁꯤꯌꯥꯔ ꯑꯃꯃꯝ ꯁꯪꯒ ꯇꯧꯕꯤꯌꯨ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯃꯩꯔꯥ ꯔꯦꯂꯤ ꯑꯁꯤ ꯁꯤꯟꯖꯔꯤꯕ ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯔꯦꯂꯤ ꯑꯁꯤꯒꯤ ꯊꯤꯝꯗꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯅꯝꯕꯔ 4 WY ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯤꯒꯤ ꯃꯄꯨꯟꯁꯤ ꯀꯠꯄ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯑꯁꯤ ꯃꯨꯊꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯔꯦꯂꯤ ꯑꯁꯤꯅ ꯏꯔꯝꯗꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯂꯧꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯂꯕ ꯔꯦꯂꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯑꯁꯤꯒꯨꯝꯂꯕ ꯅꯤꯁꯥ ꯑꯁꯤ ꯊꯤꯡꯕꯗ ꯑꯗꯣꯝꯁꯨ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯖꯔꯤꯕ ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛꯁꯦ ꯆꯉꯝꯗꯕꯤ ꯀꯩ ꯌꯧꯔꯦ ꯊꯣꯡ ꯌꯧꯔꯦ ꯆꯤꯡꯅꯤꯡꯈꯥꯏꯕꯤ ꯃꯌꯥꯝꯅ ꯆꯉꯝꯗꯕꯤꯒꯤ ꯆꯤꯡꯅꯤꯡꯈꯥꯏꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯐꯝ ꯆꯤꯡꯅꯤꯡꯈꯥꯏꯕꯤ ꯊꯣꯡꯗꯨ ꯌꯧꯁꯜꯂꯛꯑꯦ ꯀꯤꯂꯣꯃꯤꯇꯔ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛꯇ ꯉꯥꯏꯔꯦ ꯌꯧꯒꯗꯕ ꯆꯉꯝꯗꯕꯤ ꯂꯣꯏꯒꯗꯕ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯟꯖꯔꯤꯕ ꯔꯦꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝꯁꯨ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯈꯨꯟ ꯑꯁꯤꯗ ꯗ꯭ꯔꯒ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯁꯤ ꯍꯥꯏꯕ ꯊꯤꯝꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤ ꯁꯤꯟꯖꯕꯅꯤ
ꯑꯗꯨꯅ ꯆꯪꯉꯝꯗꯕꯤ ꯈꯨꯟꯗ ꯅꯤꯁꯥ ꯌꯣꯟꯕꯤꯔꯤꯕ ꯅꯤꯁꯥ ꯕꯤꯖꯤꯅꯦꯁ ꯗ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤꯔꯤꯕ ꯅꯤꯁꯥ ꯌꯣꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯁꯥ ꯆꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛ ꯀꯟꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯅꯤꯁꯥ ꯌꯣꯟꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯅꯤꯁꯥ ꯆꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯣꯛꯄꯤꯌꯨ ꯀꯩꯒꯨꯝꯕ ꯑꯗꯣꯝꯒꯤ ꯀꯩꯒꯤ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯄꯥꯎ ꯍꯥꯏꯕꯤꯌꯨ ꯅꯤꯁꯥ ꯆꯥꯕꯁꯤꯡ ꯑꯩꯈꯣꯏ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯅꯕꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯌꯣꯜꯂꯝꯕ ꯀꯩꯒꯨꯝꯕ ꯗꯤꯂꯔꯁꯤꯡꯗꯤ ꯊꯥ 6 ꯆꯍꯤ ꯑꯃ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯋꯥꯔꯦꯞ ꯂꯩꯖꯩ ꯍꯌꯦꯡ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯆꯪꯉꯝꯗꯕꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃꯁꯨ ꯂꯩꯖꯩ ꯃꯤꯇꯤꯡ ꯑꯃ ꯇꯧꯖꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯤꯁꯥꯁꯤꯅ ꯀꯌꯥ ꯃꯥꯡꯍꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯤꯒꯤ ꯂꯥꯏꯐꯁꯦ ꯄꯨꯟꯁꯤꯁꯦ ꯁꯨꯛ ꯇꯥꯡꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯄꯨꯟꯁꯤꯁꯦ ꯅꯤꯁꯥꯁꯤꯅ ꯄꯨꯔꯥ ꯃꯥꯡꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯏꯁꯥ ꯈꯛꯀꯤ ꯑꯩ ꯈꯛꯀꯤ ꯃꯗꯥꯏꯇ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯌꯨ ꯅꯤꯁꯥꯁꯦ ꯑꯩꯈꯣꯏ ꯃꯔꯨ ꯐꯪꯅ ꯍꯧꯖꯤꯛ ꯃꯨꯠꯊꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥꯁꯤꯡ ꯃꯌꯥꯝꯁꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯏꯁꯥ ꯑꯃꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯅꯤꯁꯥ ꯆꯥꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯇꯧꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯌꯨ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯤꯇꯤꯡ ꯄꯨꯡ 2ꯗ ꯇꯧꯖꯒꯅꯤ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯌꯨ ꯃꯌꯥꯝꯗ ꯅꯣꯜꯂꯨꯛꯆꯔꯤ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯊꯤꯡꯍꯧꯗꯕ ꯌꯥꯗꯦ ꯑꯃꯗꯤ ꯃꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯆꯔꯤꯕ ꯔꯦꯂꯤ ꯑꯁꯤꯗ ꯏꯔꯝꯗꯝ ꯇꯥꯏꯝꯁꯅ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯁꯤꯟꯖꯔꯤꯕ ꯁꯔꯝꯗꯕꯤ ꯖꯤꯄꯤ ꯃꯦꯟꯗꯦꯂꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯆꯔꯤ ꯂꯣꯏꯅ ꯍꯌꯦꯡ ꯇꯥꯡ 9 ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗꯒꯤ ꯁꯔꯝꯗꯕꯤ ꯃꯊꯛ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ War on Drug and Role of Women on Prevention of Drug Abuse ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯁꯨ ꯏꯔꯝꯗꯝ ꯇꯥꯏꯝꯁꯅ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯑꯁꯤ ꯊꯤꯡꯕꯗ ꯑꯗꯣꯝꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃꯃꯝ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯁꯤꯟꯖꯒꯗꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯔꯤ ꯂꯥꯎꯁꯤ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯦ ꯋꯥꯗꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯔꯨꯜꯗꯣ ꯆꯥꯏꯔꯒ ꯂꯥꯛꯇꯕꯤꯗ ꯑꯁꯨꯝꯅꯒꯤ ꯂꯥꯏꯟ 2 ꯈꯛꯇꯪ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯆꯠꯁꯦ ꯑꯩꯈꯣꯏ ꯆꯪꯉꯝꯗꯕꯤ ꯃꯊꯛꯀꯤ ꯃꯤꯡꯈꯣꯡ ꯕꯖꯥꯔ ꯐꯥꯎꯇꯪ ꯆꯠꯂꯒ ꯁ꯭ꯂꯣꯒꯟ ꯈꯔ ꯂꯥꯎꯔꯒ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯂꯣꯏꯁꯟꯅꯕ ꯇꯧꯁꯤ ꯃꯝꯃꯦꯕ ꯉꯥꯈꯣꯕ ꯂꯥꯏꯟ 2 ꯈꯛꯇꯪ ꯊꯣꯛꯅ ꯂꯥꯛꯄꯤꯌꯣ ꯑꯣꯡꯂꯤ ꯂꯥꯏꯟ 2 ꯂꯥꯏꯟ ꯌꯥꯝꯍꯟꯗꯕꯤꯗ ꯑꯩꯈꯣꯏ ꯃꯤꯁꯨ ꯈꯔ ꯌꯥꯝꯕꯅꯤꯅꯀꯣ ꯌꯥꯔꯦ ꯆꯪꯉꯝꯗꯕꯤ ꯃꯊꯛꯀꯤ ꯌꯥꯝꯅ ꯆꯪꯉꯝꯗꯕꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯤꯁꯥꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯅꯤꯁꯥꯅ ꯄꯤꯔꯤꯕ ꯆꯩꯅꯥ ꯑꯩꯈꯣꯏ ꯈꯪꯅꯔꯕ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯇꯥꯡ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯑꯦꯟड ꯔꯣꯜ ꯑꯣꯐ ꯋꯨꯃꯦꯟ ꯏꯟ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯖꯔ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯏꯔꯝꯗꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯀ꯭ꯂꯕꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯨꯠꯁꯤꯡ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡ ꯃꯃꯤꯡ ꯄꯟꯗꯕ ꯅꯥꯏꯗꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯍꯌꯦꯡꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯃꯔꯤ ꯂꯩꯅꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯪꯉꯝꯗꯕꯤ ꯃꯈꯥꯗꯒꯤ ꯈꯨꯠꯇ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯄꯥꯏꯗꯨꯅ ꯅꯤꯁꯥꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏ ꯅꯤꯁꯥ ꯊꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ
wakhalonda lakchariba mairagi rele sida iramdaba rikai sida leibiriba nuksejarapa alaman nupi angangsing maruaina nahasing thokpiraktuna asikumlaba mairagi rele sida saruk yabiyo amadi sajok pinabiyo aikoi aigoi mungda nisa saba leite nisa yonba leite aingondda awaba tadre haibuna tumina leithakpagi matam natre aikoi mikap thokpagi matam oire nisasi ngana tingaudaba taragadi nongmadi aigi imungdasu aigi imungda aigi isada adugi sainase tingsoina phanglakani maram aduna hauji hauji khutta maira paiduna changdabi makhadagi nisa yonba amadi nisa sariba punumak thingmase aiba wakhalonda lakchariba mairagi dede sida ekai sida lebiriba nusijuraba ibai beli singsu thakpiraktuna khutta maira nambadiraga ayirba mairagi dede sida sarung rajan biyo aidana sindalanjuri busangam to BJP women PLLFT association ni mai kai degi mai pe thong no lu ni singjari loina na ai chambe batak community hall la pangthok ko durba nongthol gi pungani chapchana taba matamda sagam to BJP women PLLF association na pangthok ko durba war on drugs amade role of women on the prevention of drug abuse hada thunda pangthok ko durba Muhammad Amerika isda lebiriba nusijaraba allaman haji musi ulmai keram satranaro imai beli chesel phai khibinaso thokpiraktuna nonthorgi pung ani tabrogi hogodoriba function naso niskarok yabiyo amadi sajak pinabi aimana sagam doli JP women PLF association ni mai kidegi nolun nisinjari loina na hajo jek sagam dabi makhadagi khutta maira paibana nisa sa photo ko se nisalo betul ko se nisalo tabalanda mama wahla se aru wakhalanda khutta maira paibana lagiba maira gi rele sida iram amerika sida nagiriba isi isang sing maroina satranalo youth sing thokpiratuna sigumna maira gi rele sida saru yabiyo amadi sajok ti gabi aidana marna mai ke thonda sinjalan gori ba sangam gabi JP women PLF ki mai ke gabi nolong ading sinjalo Ito nisa se ngana thingaudragadi nisa di saitheng saina loimade soidana ai isa da soidana phanglakani aigi imungda thokpri aigi lekaiga thokpri haidana tumina leithokpagi matam natro ekoi mikap thokpagi matam oire nisa ngana thingaudragadi ekoi samas ekoi lekai ekoi khungang loimade soidana awafamda tabe yai maram aduna nisa thingdagi khongjanga mari lenana hayeng war on drugs and the role of women in the prevention of drug abuse hada thunda changbe mataki community hall pangthokadaruba bomajeba khanna neinabagi mifam asida iramda amerika asida lebiriba satra naro sing club organization ki mayor sing dupi angang sing naha sing thokpuratuna asigunaba khanna neinabagi mifam asida saruk rabu onade function asibu pung than boya dana chagam gabi JP women PLF ki Michael Digi Norung Amai Kutumbani Sinjari Berlin na hijik sarang dari makadagi kutta di mera paidana kutta mera paidana isa simbo yanda simbo chidina simbo nisadagi kalau da bayade nisa mukhatta bayade nisala tabalam da mammo helasi adu kalenda laksaru ga mera girele sida iram amerika isna lebi ribanu sizaraba isi sel sing club organization ki mayor sing tupiangang sing puna thokpirakna asigum laba Delhi is the Saruk Yabio, Amazi, Nisat Hungama Honabada, Adon Nadon Saruk Yabio, Nisaga Mayor Takopun Maglepasi, Nisari Tabulam Damaso, Lasi Ivana, Sangam the BJP women, PLF Association United Digi, the Kai, Yan Napol Jinjiri. Ako Kotamera Pavana Lang Liver Lambamasigi, Ima Singh, Yama Taganinga Hani. Nisa thingdaba yade haiba wakhalonda lagliba ima sing session ito sing adugi metu lokai yam ko support thum thoi noina nei slogan amatan lase ko isang matak se nisa ana haiba matak dasi sale ko halam gamma ko hendasi haiba kumse mayam toina na relation lekai da ini ba sini nau sing thanga nale tuna lebugi mata sai di mungda Kokuni, namdam mo kanang ay hona bada, saruk ya pamtoy lekay mo kanang ay hona bada koy tanggang
याफम थोड़े यहाँ भी वक्त में लोगा मेरा जो रिलीज ने सर गया संबियो संगम दबी लगी निशा मुथला से संगम दबी लगी निशा मुथला से निशा लगी तबलम दम्मा वहीला से रख हुए बलम दम्मा वहीला से रख हुए बलम दम्मा वहीला से अगत चरी मासूम से चल संस्कृत नमस्ते दोनों मना संगम दबी मक्खा दगे होदुना कुत्ता मेरा पाइदुना इधम दम मिले का ऐसी के निशा द थुम्बत नवा महासिंह कंदब यादे निशा ना मंगल निभा चना से खें खंडे न से निशा लई तबलम दम्मा मोहल्ला से हाय वखन ले अंदा कुत्ता मेरा पाइदुना लाग लिबा मेरा जे रिलीज दा इधम दम मिले का ऐसी द लोहिरिबा मुक्सी जरबा इमाल बेल इसी सल छात्र नारोल क्वाई की बेगना थोपिरतना सिगुम मेरा जे रिलीज द सरुक यादियो यामना थागत निगाई ने निशा थुंबगी खोंजंगदा इमा सिंह चोंथोक्तुना इसा सिंह खंबीरगा मसा सिंह खंबीरगा मसा फत्तब यादे सिनिनाव फत्तब यादे लेकाई फत्तब यादे हाइबो खलोंदा खुत्त मेरा पाइदुना तुंगरबे मतम मसिदा खोंगना वाना लामना लापना निशा गे मयोका कोई पुन्न लामिना दबे यादे हाइबो खलोंदा लाकलिबो मेरा गे रेलेसे लमदम मसिदा लेरिबो मिपुं खुदुमक नसु थोपिरतुना सिगुमबे मेरा गे रेलेसे सरुक याबियो संगम दबिद निशा की खुगल तहल्लरो से संगम दबिद की निशा मुथल से निशा लई तबलम दन्नम ओहल से आइदना संगम दबि जीपी वुमेन बीएलएफ के माइकई नेगे मैं कुथन दनेरो नोंसिंग जरी लोना हेंग संगम दबि मथक की कम्युनिटी हॉलदा संगम दबि जीपी गेना यूथ सिंह उमार सिंह उमार केराम सिंह अहल लमन हाजी मुन से पुनमकना सरुक यादना पांथोकदरिबा war on drugs and the role of women in the prevention of drug abuse haiba thumda pangthokadariba mifam asida iram the me kai sida lohiriba khoi kibingna barton thumda naidana topiratna sigurba nisha thumda khonjang asida saruk rabiyo amade ayengi asigumna nisha gi isa kamaina thingsige koi lamdam na nisha leita lamdam ma kamaina ohinsige aina phangdoriba mifam asida topiratna isa gi thugani isa gi saruk ni khallaga saruk rabiyo aina संगम दबि जीपी वुमेन बीएलएफ के माइकई दगे लोक माइक के थोंद निसिंग जरी अब्दुल्ला हो अदाय दलो सलसे अतुका नबी सिंदो पुलप खा सांगा लेभलगा खबर हममा स्लोगान लाउन बतु का सोमदो ओन थाइरो या लेपो यारे ममांग ले थो लगे सुमें तुम लेफल लसरा सोम थो लसरा हैं तुम लेफल यार जी फोटो कापो लाइट तो कापो चले रोल ऑफ वुमेन प्रिवेंशन ड्रग एब्यूज अवेयरनेस प्रोग्राम यारी पोक संगम दबि हयेंग से खोय चै पोक संगम दबि मखा की साम दबि पुन बोयना हयेंग से खोय केनो तौरगनी मीटिंग हम सुले बद्रक के मेयक्ता को रोल ऑफ वुमेन प्रिवेंशन ड्रग एब्यूज अवेयरनेस प्रोग्राम अखोय ड्रग के मेयक्ता हजिक नुमिदांग से खोय मेरा रैली हम लाक्सबने मैम लाइव से मैम शेयर हम तौबिदन मैम शेयर हम तौबिनो खांगन जरी लाइव शेयर हम तौबियो फोटो दो असंग मा कापो बदना ओनन ओनला सेंगना कापो मैम दो ओन मीडियम अखोई ngasi ki mera ki rally si yari pok sangam da bigu oina chamde makha da gina chamde mathak pho mera rally si laksabani kai gina ha matamda mera rally se koi drug ki mayok te koi sangchal se koi drug asi maru phangna changam da bi khun da gi muthal asi drug sa ba sing drug sa bi ranu yon ba sing da gi business wi bi sing law sing drug ki yon bi bi sing law sing tokpiro ha ba gi koi gi thim da drug ki mayok ta changam da bi khun da le bi bi sing law ma iben sing na tokpiro tana koi mera ki rally sing asi koi pangthok ki bani mera rally si सामने मथक हजिक कनो तौसले यौसले हजिक सामने मखादा मक चलगनी इमा बेन सिंग सी फोटो कापगे हाय सोम लेबने मखाताना सोमदा मियाम लेदा मनिंगोम दसो म्याम लेदे अखोय निसागे मेयक चंगचलसे अखोय हगोलक लिबन हा सिंग अमदी हगोलक लिबन हारोन सिंग की खल्लगा अखोय इसा इसादा थोकते हायना लेथोपिगनु निसागे मेयक ता अखोय पुनमक लेपसी निसादगे अखोय angang sing ichil naw sing amadin ha singbu nisagi nisadagi kallasi ayba खोलाव से मैम दा मखन थमजरी
ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯁꯤꯌꯥꯔ ꯑꯃ ꯇꯧꯕꯤꯅꯕ ꯈꯪꯍꯟꯖꯔꯤ ꯅꯣꯂꯨꯛꯄꯤꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯁꯤꯒꯤ ꯃꯩꯔꯥ ꯔꯦꯂꯤ ꯑꯁꯤꯕꯨ ꯁꯤꯌꯥꯔ ꯑꯃ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯑꯃ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯁꯤꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯈꯪꯍꯟꯖꯔꯤ ꯅꯤꯁꯥ ꯂꯩꯇꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯃꯤꯟꯅꯔꯁꯦ ꯅꯤꯁꯥ ꯂꯩꯇꯕ ꯈꯨꯟ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯦ ꯀꯔꯤ ꯑꯗꯨꯝ ꯀꯨꯝꯈ꯭ꯔꯁꯦ ꯑꯣꯀꯦ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯝꯗꯩ ꯃꯈꯥꯗꯒꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯔꯦꯂꯤ ꯑꯁꯤ ꯂꯥꯛꯆꯕꯅꯤ ꯂꯥꯛꯑꯣ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯑꯗꯨꯕ ꯃꯩꯔꯥ ꯔꯦꯂꯤꯁꯦ ꯑꯩꯈꯣꯏ ꯆꯝꯗꯩ ꯃꯈꯥꯗ ꯂꯥꯛꯆꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯦꯝ ꯁꯨꯔꯖ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯃꯤꯟꯅꯔꯁꯤ ꯑꯩꯈꯣই ꯂꯥꯏꯚꯁꯦ ꯁꯤꯌꯥꯔ ꯑꯃ ꯇꯧꯕꯤꯗꯨꯅ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯣꯝꯁꯨ ꯁꯤꯌꯥꯔ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯅꯣꯂꯨꯛꯆꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯃꯩꯔꯥ ꯔꯦꯂꯤꯁꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯅꯤꯁꯥ ꯊꯤꯡꯉꯁꯤ ꯑꯩꯈꯣꯏ ꯆꯪꯉꯝꯗꯕꯤ ꯈꯨꯟꯗ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯈꯨꯟꯁꯤꯗ ꯅꯤꯁꯥ ꯆꯥꯕ ꯑꯃꯗꯤ ꯌꯣꯟꯕ ꯑꯁꯤ ꯇꯧꯕꯤꯔꯅꯨ ꯍꯥꯏꯅ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯆꯠꯆꯕ ꯉꯁꯤꯒꯤ ꯃꯩꯔꯥꯒꯤ ꯔꯦꯂꯤꯅꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯔꯥ ꯔꯦꯂꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯥꯔ ꯑꯃ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯦ ꯑꯃꯨꯛꯀ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃꯁꯨ ꯂꯩꯖꯩ ꯑꯗꯨꯗꯁꯨ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯚ ꯊꯥꯔꯛꯄ ꯃꯇꯝꯗ ꯄꯦꯖ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯒ ꯃꯈꯥ ꯇꯥꯅ ꯂꯥꯏꯚ ꯊꯥꯔꯛꯄ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯣꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯚ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯟꯅ ꯅꯣꯂꯨꯛꯆꯔꯤ ꯑꯗꯨꯒ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣꯝꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ